Yamna aikoina mafam khuding maksu adum haire angang singsi magi potential se mase hayeng kari mana mature oirpa matamda school chi thado ga chathiba matamda kari tawgadagi natraga masi karamba mafamda kari sanaba takpi tambiraga magi skill development mayam ama sagalaga kanagumba angang kharadi aikoina hena B.Ed tawrpa du tawrpa matamda khangi sinanga adi individual difference loi leibane aigi isana lai yekpa yam haiba kharana haitaba ado aikoina lai yekpa natraga lai hai natraga maje adu tawbu ngami haibagi khandokpagi matamdu natreba aduna aikoina angang singda piriba education se masi aikoina yenga dawune yengaga hayeng tungi magi punsi si sagatpa ngamanaba aikoina bookworm khaktang oiraga hayeng mai pakpa mi ama oigani haibagi matamdu hogiti natre aduna anoba education policy sigi makha se da ikoina kari to boyage vocational education da piba sigumbagi emphasis su aina school singa su dum pi heningi aduga hogji aina yamna nungai bade isa singna science model mayam mo ulamiga sigi uliba model singsa amase aikoigi zonal education office na bulda thongi aikoigi program ama leibani madugi concept note maduda guide toribo oza singdo aduna concept note tu thagat piu if masigi concept note che masina india gi oina thagalakpa matam sida maduda aikoina yawba ngamagadi maduna hayeng tungda isa singi kana ba yamna pigani adugi patent to boya bagi oithokposu dum lei madigi khudong chabasu lobiu haibase ai thamjari aduga maru oina aikoina aina oza singi mafamda haijabasi karino hairagadi hauzik se angang oingegi pre primary education aikoina foundational literacy and learning se masida yam ka ahen ma emphasis ma piga do ne primary education gi stage se masida aikoina ahen ma education natraga aikoina literacy and numeracy gi ahen ma mapung pha ba gyan si thamhongdragadi hayeng saur pa matam da laik tam su wai machina mama mapada ahen ba sen changakpa kok siglakpa oza sing chu tobom khangdaba masina maram oiraga mama mapana aikoida thajadaba sina singba thamba yabagi oithokbusi yam lei aduna school gi oza singna leiriba ahan bagi aikogi laik tambagi stage pre primary and primary stage se masida ahen ba mijeng chambiu amadi angang singda phajana mayek sapna amadi angka gi gyan si leina ba tawiu mayeng chatpa go loina na ngasi literary and cultural mitchida aikoina angang singda hairiba makaise masi groom tongnaba aikoi adum hona si loina na isa sing yengo